India gi mapanda sizinariba ake amaugi potlamsing asi lamdam asigi ising nungshit amadi aying asaga manadaba maramna lamdam asigi misingna sizinabada tukhong phunjinbaga loinana furi amadi uring thokningai oi haina akhang aheisingna hairi akhang aheisingna piba report amagi matung ina India gi mapan laibak singda unsa thot nauna leinaba amadi glossy leaf oinaba tairiba ake amaugi potlamsing asi lamdam asigi ising nungshit aying asa amadi nungshita yauba ising manilgi changa manadaba na maram oiraga unsa thot nauna lehenbagi mahut tukhong phunjinba amadi phuri uring thokningai machak oi hairi India macha singi unsa da melanin gi chang wangna yauba maramna mapalamgi misingna sizinariba aki amaugi polam singa si sizinabada unsa hena fajahanbagi mahuta unsa gi pH level manghanba unsa ka thekba mahing thokhanba amadi hakachabana chingba sing thokhalli maramaduna skin care gi routine da lamdamasigi ising nungshit ka chanaba toner serum essence ample amadi thau taibana unsa da thengnariba khudong chadaba khara makhai kokhanba ngamgani haina report asina makha tari